ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ JNIMS intern ꯇꯧꯔꯤꯕꯁꯤꯡꯅ ꯉꯁꯤꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯏꯁꯇꯤꯚꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ JNIMS intern ꯇꯧꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯆꯍꯤ 10 ꯔꯤꯚꯥꯏꯁ ꯇꯧꯗꯅ ꯂꯥꯛꯂꯕ ꯁ꯭ꯇꯥꯏꯄꯦꯟ ꯔꯤꯚꯥꯏꯁ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ JNIMS Students Association amadi 2020-21 batchki interneesingna ngasidagi matam kaktana thabak lepagi khongjang changsinba hokre। JNIMS ki ladies hostel number 1 gi mamangda chathakiba matam kaktana thabak lepagi khongjang changsinba aduga mari leinana JNIMS Students Association ki President Laishram Leninna Lisingani Shubna Taraga Mangadagi JNIMS the practice tauriba intern doctor singna matam adudagi phangduna lakpa stipend ngasi Lisingani Subna Kunga Manga Yauraba Chahi Tara Helaba Fawbuda revise tawbidana lakli stipend henganaba mari leinaba authority singda official oiba che chang sing pishinduna haizeduna lakpani adubu positive oiba response amata phangdabadagi ngasidagi hauduna matam kaktana thabak lepagi khongjang asi changsinbani। मसिदसु ताबिरक्तबा तारबदी महिरोय सिंगलोइनना अकनबा खोंजंग कया चंगसिनबा सेम सारे। इंटर्न डॉक्टर सिंगना थबक लेपगी खोंजंग चंगसिलकपा असिना JNIMS की थबक थौरमदा चाउन अकाइबा अमदी थोकलगनी हाइना फोंदोरकले। अखोई ngasi changjanjariba khongchang se अखोई की JNIMS की intern की stipend से increment से चाही 10 सुरे revise तौबीदबा हाबदी अखोई JNIMS की ओइना 2015 दा अहाम ओइना अखोई की intern batch से practice तौबा होबने अखोई JNIMS hospital दा अदो हुजिक 2025 यौरे चाही 10 लेराबसे हुजिक पौ मतमदुदा order थोकी stipend से ngasi फाउदा करीमता मचेत अमता हेंगतदना लैरी मतम सिगा चानाद्रे हाबदी वर्कलोड चिजु याम चावे intern हाइदना थबक म्याम तौवे हाइतारे सेंगना जरबदा अगस्त की 2025 डेट 18 जिदगी चंगसलसी हाइना इंडेफिनेट ओइना हाबदी सरकार माइकैदगी अखोई रेस्पॉन्स अमबो फंगदिपो माइ चंगसलसी हाइदना अखोई ngasi खोंजंगे चंगसंजबने चंगसलिबो खोंसनजिदा करीगुंबा रेस्पॉन्स अमदा फंगत्रगदी अखोई अतोपा स्टेप लखोपा याब म्याम लखोचरकनी। ngasi chahi kiyagi mamangdagi hauna thangmaiban chairau chingda voluntary oina thabak tawduna laklaba thangmaiban yumnam lekaidagi Takhelambam Kiran Kumar amasung mahaki thabak suminnaba mahausaba nungsijaba singna ngasisu ching asida thariba makhal kayagi upanbi sing tekta kaidana hinghanbada achauba thodang lobada natana ching asibu luna na lehenduna achauba Thaudang Lauduna Thabak Tauri Central Forest Division gi DFO Bikramna Ching Asida Hakthing Nana Unaduna Takhelamam Kiran Kumar amasung Mahaka Thabak Suminnariba Shingi Apamba Paudam Kibaga Loinana DFO nasu mafam asibu lu nana thamnaba honabada makoina lauriba thaudang bu thagatwa phongdokhi। DFO amasung forest staff sing unaraba matungda Takhelamam Kiran Kumarna wakhal manaba miyoi sing punsinduna mafam asida chahi kaya thabak taurakliba asi kanaba amata phangba nate mahausagi mafam asibu nungsijaba amasung mafam asi lu nana leinanaba tauzabani ngasidi cherau ching asida makhal kayagi uhai panba pambi sing mahayanba haubata natana mafam asida saji sabau khairoi tongan tongan ba sa uchek makhal sing leiba ure miyamna numit khudingi hakchang sajel tawbada khwaidigi nungai ba mafam amasu oirakli kanagumba kharana ching asida amor akai yakhai thingai ba tawbiganu nature bu nungsina thamsi haina mahangna makha tarakli। Thai saita chekhau mayam yan base ina corona lakli mamangdigi yalakpane tha hungum change bottle si sum langthom mayam si chingka ka sing si pula ka ne langthom ne ba awareness piba wena bottle si hap ne ba to da hojipudi amna khoi ISTB ka medium amna gi sum sponsor to kudi ko awareness em la forest pa ma gi makha de yona u mayam loje di upami mayam pi na ko na si beauty oi ba फजबा अखोगी सी सराउजिंग जे अखोई इसामकिनि खल्लगा वॉलंटरी नोट अ सिंगल पैसा कनामना सु अखोई डोनेशन सु तौजदे अमसु तौजदे को वॉलंटरी कोई लाइक माने यावुनि गुदिम यावलगा तौनेबा अदो कनामा ग्रुप खरले थबकदि सुदबिदा पाबी अमनि थारगा तरा चाम थारगा हजम को सिंगारि मयाम सु सिंग बोतल से युम दे पुबिरगा युम दाउ दा हन पुबि होबा सिमते को सिमते हाजगे।
Laibak thiba thaudo amada haukiba chahi lising ani shubna kunga humdoigi January kunga marida miyoi anina nomaina kapadagi laikhidraba Thaubal Khetri lekaidagi Naik Laishram Rameshwar gi machanupi Laishram Nirana chahi asigi pangthokiba NEET exam da state ki oina 4th position tarakpabu harauba amadi apenba fongdongladuna ngasi laikhidraba apokpa Rameshwar ga nakna chatminaramba ex servicemen fraternity of Manipur na lupa lishing kunga mari gi senfam tengbang na puning thagat kre ngasi ayug ex servicemen fraternity of Manipur gi REDT Colonel T Ravindra Sharma honorary captain P Khelen Singh amadi Suvedar M Khogendrana laikhidraba Laishram Rameshwar gi yumda chatuna Rameshwar gi loinabi Nirmala amadi machanupi Nirada Shenfam adu khusinaki retired Colonel T Ravindra Sharma Central Army the Naikta Thau-Puramba ex-serviceman Laishram Rameshwar na manung matam chadana laikhidrabasu mahaki imung manunggi awa ana amadi mahaki laihoriba machagi thabak thauram kayada ex-serviceman akhoina saru yari haiba wakhalonda tengbang asi pibani haina fongdorakli Rameshwar gi machanupina MBBS tamnanabagi damak RIMS te admission tauragani haiba pau tabada mahaka naknana chatminaramba ex-serviceman khara ashina ahanbagi oina mateng asi pangbani haina fongdorakli aduna ina mayam gi ex-servicemen community gi taraptagi nangonda amukasu thamoi sengna best wishes for your good health and for your prosperity in life in everything in all your endeavors Rameshwar gi loina bi Nirmala buzo akoina dum karimta signaba leitana akoi da kainong kanong torsu sahab ledi akoi leri akoi da dum haibiro ado akoi dum akoi ngamba mateng hai tare physically waigera natraga financially bu waigera amabu waigera akoi ex-servicemen community da ge dum tawjagane pauge marak thana tem brem tang losari Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano Azab thammo Sige yumse next TMT na check sim na laksilaga thamkhabani ne Dada lang se juhar habaga amta kidarbo Asumna mayamna na machalbo ngapshan lugum masigi yumasibu asoya ngan kokadabagi next TMT na ngapseli next TMT juhar habading ngakokna na basembani German technology siya na concrete ka tokna tinaba matamda kapamul amuk hena angle adli next TMT strength is in the quick Honglagli ba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule breaking matong amuka hana taram nokchari makha taba pauda Lay machanu nawateng bang loop singzamay chongtham laikai na mafam kayada miyam gi hakshil gi matang da free medical care check-up kaya pangthokpaga loina na hidak langthak shu lem na fanghanduna mateng pangtuna lakli loina na malim gi honglakli ba ing asha gi kaitharagli ba khal asidagi kharadang ngakthokna nabagi pandam da lay machanu nawateng bang loop asina mafam chatuna uwa kaya su thaduna yokhatuna lakli ngasi phawba nawateng bang loop asina apunba uwa chamaga manga thakibagi manungda u nifu manga di mapung marai phaduna hinghan bangamle India gi prime minister na hodokhiba egped ma ke nam haiba program asigi saruk ama oina kaira wangkhem gi manung channa leiba TV hospital da lei machanu nawateng banglup amadi youth social club kyam gai ga khusam naduna uwa kaya hospital asigi akoibudu thakre hairi District Administration Farjwal na District Child Protection Unit amasung Social Welfare Department ka khusam naduna Nasha Mukhubarat Abhiyan gi makhada awareness thauram bukpi Jautung amasung Thalon Khulda pangthokre thauram asida DC Manuam Singh ADC Joel G Haukip DSPO Thandlon and Thangja Muwand SDC Farjwal Kaming Thangshu Saruyaki Hairi Loshilak pada maruiba pa amuka hana pizari JNIMS ta intern tauriba sengna ngasidagi matam kaktana thabak lepagi khongjang changshin kre
ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ISTVꯅ ꯄꯤꯖꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ